Ngasi wari asi Thongnauजम Bandanana libiro haina kamen pibirakpadagi wari asi lijarakpani wari asibu libiro haina kamen pibirakpagidamakta adumbu thagatsari aduga wari asi nungai nungai tesu haibiramu aduga adomsu adomna pambiba taningba wari leiragadi adomna adum haibirao aduga mamangda haibirakiba singso tapna tapna lijarake matam mangandabida wari asi hausinaba tawsi Simran hauzik kari tawduna haiba khangde aduga wabagi swarma pisu holi magi masammanagasi ifafai mana mingselgi mamangda leplaga masagi saktam adu uzaraga masam adu amu pungkhatnaba tawri adubu kimanbadagi karisu tawbu ngamlamde adugi numit aduda Simran na ahanba oina mana ahing athengbada tumbagi hainabi asi ningamdaba poksarakhi Simran na hauzik phau magi matungda kanagumba ama inaramgadra haina akiba poksai Masi wari sige pumna maki haurap famde Iraima amadi Simran na class 8 karingaigi boarding school da tamlingai gini Simran amadi Iraima hostel amada punna leiminabani makhoi anina tamliba boarding school si lairik laisugidi yamna phaba school singi manungda ama chalibani adubo makhoi boarding school gi girls hostel gi oina wari ama laisai sahi manga gi mamangda class 9 gi isam samjabi Laik te yamna thawai yawa satra ama moigi boarding school gi hostel gi 5th floor da siduna leirami kana amatana kamaina siduna leirambano haibasi khangba ngamlamde oja sing amadi parents singna angang adu depression amata piba leite aduga lairiki pressure su leite haina hai mayamna ahanbadidi mother malami adugo police na langlalansin amata phangba ngamdabadagi adugi case adu close tawsinge kuiraga mayamna 5th floor aduda nupi adugi thawai lei haina bahuraki aduna maram oiraga 5th floor adugo school authority na solution bataki 5th floor asi hapta amada amuraktang hangi adusu ka adu singdokna ba hangni adu thaudo adudagi chahi manga leiraga Simran amadi Iraima hostel adugi room amada share tawnaraga leiminarami makhoi anigi routine asi fix ni Simran na nungtang pumba lairik pagani aduga pung tare hek tabaga Iraima bu hogdoga tumga dawribani aduga Iraima na breakfast tawdribu phawa paga dawribani Iraima anok ama uppi aduga magi kuta mamana kibiba amuba langla amasu matam chupgi oina kiduna lei 5th floor gi wari sing asibo atai satragi matawgum makhoi anisu kaya thajaramde adubo mafam aduda kana amatadi changnade adubo 10 December da karigumba thogdo ama thoki masigi thogdokse Iraima masada thokpa thogdok oiragasu karimta khangjaramde Simran mahausagi matawgum nungdangi pung 12 mu tarakpada kada famduna lairik paduna leiri aduga Iraima na nakan amada yamna nungaina tumli Simran khangawduna ising khawranglakhi mana hawgatuna hall da copy semnaba satlammi hall aduda kanagi su makhon tadre mipum khudimak masa masagi kada lairik tawraga leiba natraga tumkiba matawnaraba matamni hall asida kana amta leitaba matam asida copy sembagi makhon khakta tari adubo machine du switch off tawraba matungda amukka ingchi ammi Simran copy gi mak adu paiduna maning othorakpadadi ma khangprek khangi aduna magi makta yaramba coffee khara hidokirami magi hek mamangda Iraima adu leptuna leirami amamba maraksida Iraima gi mamai message khakta Simran na urami numit adu Iraima karino amadi tawrami mana magi anok adu uplamde aduga makhutta kiba amuba langla adusu kidabi leirami Simran na Iraima da hanglami yamna nganna hawala abadi kaidawre aduga pakumoina Iraima na hairapada aikoini 5th floor da satlunabani haina hairakhi masi taraga Simran na hafet ngaklap tawna sak kitang kakna nokfet tawri aduga mana karisu haiba nangdrinai Iraima na magi makut adu paiduna 5th floor da puduna lakhi makhoi anina stair kaba horopada Simran gi chapal gi makhon khakta tai mana Iraima na chapal phapa tongdana lakpa adu notice tawkhi manungda karino wa amadi leire numit aduda 5th floor gi thong adu angdoktuna leami adugi makhoi ni 5th floor da sangba horakhe mana koilei leraga yenglaga makhoi anina ka aduda sanglammi ka si nasidagi sahi manga ki mamangda laikhidrabi nupi adugini misingna sigraba thawai aduna 5th floor da lei haina ba ka aduni
ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯤꯝꯔꯟ ꯑꯃꯗꯤ ꯏꯔꯩꯃ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯌꯥꯝꯅ ꯏꯪꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎꯗꯒꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯗꯨꯒꯤ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯂꯩꯆꯤꯜꯁꯨ ꯀꯟꯅ ꯊꯥꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯝꯔꯟꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯋꯥꯜ ꯑꯗꯨꯗ 10 ꯗꯤꯁꯦꯝꯕꯔ ꯍꯥꯏꯅ ꯏꯔꯝꯕ ꯑꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯕꯥꯜꯀꯣꯅꯤꯗ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯃꯈꯥꯗ ꯌꯦꯡꯊꯩ꯫ ꯏꯔꯩꯃ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯅ ꯂꯩꯔꯤ꯫ ꯁꯤꯝꯔꯟ ꯈꯪꯍꯧꯗꯅ ꯏꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯏꯔꯩꯃꯗ ꯃꯈꯥ ꯀꯨꯝꯃꯁꯤ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯔꯩꯃꯅ ꯁꯤꯝꯔꯟꯒꯤ ꯋꯥ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯥꯅ ꯑꯃꯨꯛꯀ ꯏꯔꯩꯃꯕꯨ ꯀꯧꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯝꯔꯟꯅ ꯏꯔꯩꯃꯒꯤ ꯃꯃꯤꯠꯇꯨꯗ ꯃꯤꯆꯥꯟꯅꯅ ꯌꯦꯡꯂꯨꯕꯗ ꯁꯤꯝꯔꯟ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯏꯔꯩꯃꯒꯤ ꯃꯃꯤꯠ ꯑꯗꯨ ꯏꯉꯧ ꯉꯧꯔꯝꯃꯤ꯫ ꯃꯥꯅ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯈꯤ, "ꯆꯣꯡꯊꯧ"꯫ ꯁꯤꯝꯔꯟ ꯏꯔꯩꯃꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯣꯡꯊꯧ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯏꯔꯩꯃꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯛꯈꯤ꯫ ꯁꯦꯀꯦꯟ ꯑꯃꯃꯝ ꯍꯧꯔꯤꯕ ꯃꯈꯩ ꯏꯔꯩꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯤꯕ ꯍꯦꯜꯂꯛꯈꯤ꯫ ꯏꯔꯩꯃꯅ ꯁꯤꯝꯔꯟꯒꯤ ꯃꯃꯤꯠꯇ ꯌꯦꯡꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ "ꯆꯣꯡꯊꯧ, ꯃꯈꯥꯗ ꯆꯣꯡꯊꯧ" ꯍꯥꯏꯅ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯁꯤꯝꯔꯟ ꯍꯧꯖꯤꯛ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯏꯔꯩꯃꯅ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯔꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯎꯕꯗ ꯃꯥꯅ ꯆꯣꯡꯊꯗꯕ ꯇꯥꯔꯒꯗꯤ ꯏꯔꯩꯃꯅ ꯃꯈꯥꯗ ꯏꯟꯊꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯁꯤꯝꯔꯟ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯇꯨꯅ ꯃꯁꯥꯒꯤ ꯃꯁꯝ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯊꯥꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯆꯣꯏꯅ ꯇꯥꯔꯤꯕ ꯃꯁꯝ ꯑꯗꯨ ꯏꯁꯤꯡꯗ ꯂꯩꯕꯒꯤ ꯃꯇꯧꯒꯨꯝꯅ ꯇꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯁꯤꯝꯔꯟ ꯇꯞꯅ ꯇꯞꯅ ꯏꯔꯩꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯨꯝꯅ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯥꯗ ꯂꯩꯕ ꯐ꯭ꯂꯣꯔꯗ ꯑꯀꯟꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯤꯝꯔꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯃꯥꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯔꯩꯃꯕꯨ ꯏꯟꯊꯨꯗꯨꯅ ꯃꯈꯥꯗ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯆꯦꯟꯅ ꯆꯦꯟꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯥꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯄ ꯇꯧꯗꯨꯅ ꯑꯗꯨꯝ ꯆꯦꯜꯂꯛꯈꯤ꯫ ꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈꯤ꯫ ꯏꯔꯩꯃ ꯑꯗꯨ ꯐꯥꯕꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯏꯟꯊꯨꯔꯒꯗꯤ ꯃꯊꯛꯇ ꯂꯩꯍꯧꯔꯕꯅꯤ꯫ ꯏꯔꯩꯃꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯨꯝꯂꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯌꯥꯝꯅ ꯀꯤꯅ ꯆꯪꯗꯨꯅ ꯏꯔꯩꯃꯕꯨ ꯇꯞꯅ ꯇꯞꯅ ꯍꯧꯗꯣꯛꯏ꯫ ꯁꯤꯝꯔꯟꯒꯤ ꯑꯀꯤꯕ ꯑꯗꯨ ꯎꯕꯗ ꯏꯔꯩꯃ ꯍꯧꯒꯠꯂꯛꯇꯨꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯕꯗ ꯀꯔꯤꯝꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ꯫ ꯃꯥꯅ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥ ꯕꯥꯠꯔꯨꯝꯗ ꯆꯪꯉꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯒ ꯋꯥꯕꯒꯤ ꯁꯣꯔ ꯃꯄꯤꯁꯨ ꯍꯣꯜꯂꯤ꯫ ꯃꯥꯒꯤ ꯃꯁꯝ ꯃꯅꯥꯒꯁꯤ ꯏꯐꯥ ꯐꯥꯏ꯫ ꯃꯥꯅ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯖꯔꯒ ꯃꯁꯝ ꯑꯗꯨ ꯑꯃꯨꯛ ꯄꯨꯡꯈꯠꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯤꯃꯟꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯝꯔꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯆꯔꯛꯈꯤ꯫ ꯁꯤꯝꯔꯟꯅ ꯍꯧꯖꯤꯛꯐꯥꯎ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯀꯤꯕ ꯄꯣꯛꯆꯩ꯫ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯇꯥꯊꯣꯛꯑꯒ ꯃꯥ ꯇꯨꯝꯃꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯤꯝꯔꯟ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯔꯨꯝꯃꯦꯠꯄꯨ ꯏꯒꯅꯣꯔ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯏꯔꯩꯃꯅ ꯔꯨꯝꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯛꯄꯗ ꯀꯅꯥꯅꯣ ꯑꯃ ꯇꯨꯡꯗ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯂꯨꯕꯗꯗꯤ ꯁꯤꯝꯔꯟ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯥ ꯁꯥꯃꯟꯕꯗꯒꯤ ꯏꯔꯩꯃꯅ ꯑꯃꯨꯛꯀ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯁꯤꯝꯔꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯏꯔꯩꯃꯁꯨ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯁꯦꯡꯕ ꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤ꯫ ꯃꯔꯝꯗꯤ ꯗꯤꯁꯦꯝꯕꯔꯒꯤ 10ꯗ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯈꯤ ꯍꯥꯏꯕ ꯈꯪꯉꯤ꯫ 10 ꯗꯤꯁꯦꯝꯕꯔ ꯃꯣꯏꯅ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯦꯡꯕꯃꯛꯈꯤ꯫ 5th ꯐ꯭ꯂꯣꯔ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ 5th ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯐꯥꯎ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯄ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯥꯎꯕꯗꯤ ꯉꯝꯂꯝꯗꯦ꯫